ngasi nungdaran phongbosi phongsingdagi maruoiba paw khara khat khangatjaraga mayamda share tawjage NPP ani thoklabara thangmilen kipgen gi kangbuna deputy CM Joy Kumar NPP dagi sei taruk tanthokre NPP Manipur unit ani thokpaga manare amana ngangba amana tadre mana thokpa pangtawda tawnarakle hawkiba 13 suba Manipur Legislative Assembly gi mikhalda NPP gi mirep oina oripok kendra gi mai paglak tuna hauji BJP gi chungshina balenga asida deputy chief minister oiriba Yumnap Joy Kumar NPP dagi sei taruk tanthokle haina thangmilen kipgen lusingba NPP ki general secretary administration thokpa serol amana haidi serol asine makhata na hai party asigi disciplinary committee gi mifam ama phamduna makpu party asigi primary membership oibadigi sei taruk tanthokpagi warep adu laukhipani hairi amaromda hiramasigi mari lainana NPP gi masana masabu president ni haijaba thangmilen kipgena haikibada NPP gi ticket mai pak tuna minister oiriba mihut mari asi party asigi puwari masak khangdaba mi ngaktane party asigi national president Konat ke sangman phawba party asigi horakpom khangde party asi lamdam asidagi hawdokhibane makhoi party asibu nungsiba phawba ngamloi party asibu lekha tanaba sinba miyoi ngaktani mahakna haikibada party asina BJP ke alliance ama oibigi ikai khumraba ngakani handak pangthokadariba maraki mikhal asida BJP bu sawatkani party asigi oina mirep thadokloi lakadoriba general election dasu BJP ga punna khanaduna mirep thadoknaba phirep lei haina su phongdokhi party asida yawriba minister marima makhoi gi kendra gi miyoi amata party asida ming salhalamde BJP amadi Congress ta ticket tanaruraba matung upai leitraba matamda ticket phangnaba khalaga party asida yawkiba miyoini haina maral sikhi marak thana India gi COVID-19 के अपडेट मसांग खतंग मैम द शेयर तौजरमगे इंडिया के अपुन कन्फर्म केस लाख यांखै हेनख्रे ngasi nungthil pung manga phawbagi report yumpham oiraga malem gi oina COVID-19 laisen sian kiba migi masing लाख मापन गिलिसिंग कुंथ्रा का मापन का सत्रु का मार्फ का मंगा सुखी बगा लुनना अपन ब कन्फर्म केस करोड़ अनिगा लाख मौद्रा तरेका लिसिंग यांखै मरिगा संवा का तरा का मरि योखरे लाइसेट असिदगी मियोय करोड़ अनिगा लाख तरा का मंगा लिसिंग यांखै तरे का सत्रे का तरा का मरि रिकवर तौदना हौजी एक्टिव केस मियोय लाख हुमद्रा निथुगा लिसिंग यांखै का तरे का साम का तरा का मंगा लाइरी इंडिया के ओइनसु लाइसेट असिना सियन की बमिगी मसिंग लिसिंग मार्फ निथुगा सामगा कुनगा मरि सुख्रे अपुनबा कन्फर्म केस ना लाख यांखैगा लिसिंग कुनगा मंगागा सुपनगी निफुगो हमदोइदा लेदुना रिकवर लाख कुंथ्रागा मपनगा लिसिंग निफुगो निथुगा सहुंगा हुमफु तौबा ngamkhre हौजिक एक्टिव केस दा लाख तरागा सुपनगी लि चंगागा यांखैगा मपन लैरि USA दा मियोय लिसिंग हुमफु तरेका लिसिंग मार्फुगा निपानगा सामगा निफुगा तरेट पॉजिटिव ओइदना मलेम gi oina khwaidigi yama positive oiba leba oidi hena supposition makha tarakle amasung Manipur gi oiba COVID-19 gi update mayamna share tawjage ngasi simiyoi samaga tara positive oire amana laikhidrei samaga ohumna disease tawkre satliba pungkon ga mari asida state asida miyoi samaga tara nauna COVID-19 positive oire amana laikhidrei samaga ohumna laisit asidagi faduna disease tawkre hairi Health Department की Additional Director सुओरिपा Department असigi वांग Dr. Khoiram Sasikumar mang na thadorokpa sirol amana hai ngasi nongna positive oiriba miyoi samagtara asigi manungda taraka tret amadi Central Armed Police Force tagini apun positive asigi manungda miyoi humdraga mapan amadi travel history leitaba miyoi ngaktani hairi nauna positive oiraklabasing asi tharaga state asida COVID-19 apun confirm case lising nipan ga sahum ga kun sukhre hauzik phawba de laiset asidagi phakiba migi masing lising tarok sangwa ga kun ga mathoi sukhre hauzik active case ta lising maga satre ka yankhai ga mathoi leidi laiset asina laikhidaba migi masingna nifuga nipan sukhre hauzik phawba laiset asidagi phagalapagi sang sada humdra nipan ga point kunthra ka tare oiri ngasi positive oikiba district sing aduri Imphal West dagi kunga taruk Imphal East dagi kunga mapan Thawbal dagi taraga nipan None dagi ahum Kangpokpi dagi ama Ukhul dagi ani Tamenglong dagi ani Chuchampur dagi tara amadi Bisnupur dagi mari ni haina su pauksi isna makha tarakle marak thatna yamna ngangningai oiba atopa maruiba paw manamo doctor na si re haina थादोरक्लाबा सही मौद्रगा मंगा रोम की अहल अमा मथौ मंगम पांगथोकनबा सीएम सारिंगै दा हौगलखरे
ꯗꯣꯛꯇꯔꯅ ꯁꯤꯔꯦ ꯍꯥꯏꯅ ꯊꯥꯗꯣꯔꯛꯂꯕ ꯆꯍꯤ 35 ꯁꯨꯔꯕ ꯑꯍꯜ ꯑꯃ ꯃꯌꯨꯝꯒꯤ ꯃꯤ ꯌꯥꯎꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩꯗ ꯍꯧꯒꯠꯂꯛꯄꯗ ꯃꯤꯌꯥꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯔꯥꯖꯁꯊꯥꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯕꯥꯁꯇꯥꯟꯋꯥꯂꯥꯟꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯆꯍꯤ 35 ꯁꯨꯔꯕ ꯕꯨꯙ ꯔꯥꯝ ꯒꯨꯖꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔ ꯑꯃꯅ ꯁꯤꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯕꯗ ꯀꯨꯗꯒꯤ ꯍꯧꯒꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯗꯛꯇ ꯀꯨꯗꯒꯤ ꯍꯧꯒꯠꯂꯛꯈꯤꯕꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯔꯥꯎꯕ ꯄꯣꯛꯅꯈꯤ, ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯍꯜ ꯑꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯂꯨ ꯐꯥꯎꯕ ꯀꯣꯛꯂꯨꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯍꯜ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯕꯂꯨ ꯔꯥꯝꯅ ꯐꯣꯡꯗꯣꯔꯛꯄꯗ ꯑꯩꯒꯤ ꯏꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩꯗ ꯑꯃꯨꯛ ꯍꯟꯅ ꯁꯣꯔ ꯍꯣꯜꯂꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ, ꯊꯕꯥꯛ ꯅꯥꯏ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯕꯅꯤ ꯍꯥꯏꯅꯁꯨ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯍꯜ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯂꯛꯄꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯊꯥ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯀꯣꯚꯤꯗꯀꯤ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯀꯅꯤ꯫ ꯇ꯭ꯔꯝꯞ USAꯒꯤ ꯑꯣꯏꯅꯁꯨ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯊꯣꯛꯀꯅꯤ ꯊꯥꯖꯩ ꯍꯥꯏꯅ USAꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ABC ꯅ꯭ꯌꯨꯁꯇ ꯍꯪꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯄꯨꯊꯣꯛꯅꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛꯇ ꯂꯩꯔꯦ, ꯃꯔꯝ ꯑꯗꯨꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯗ ꯅꯠꯇ꯭ꯔꯒꯅ ꯆꯌꯣꯜ 2-3ꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯄꯨꯊꯣꯛꯄ ꯉꯝꯂꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯔꯨꯁꯤꯌꯥꯅ ꯄꯨꯊꯣꯛꯄ ꯀꯣꯚꯤꯗ-19ꯒꯤ ꯍꯤꯗꯥꯛ ꯁ꯭ꯄꯨꯇꯅꯤꯛ V ꯑꯦꯄ꯭ꯔꯨꯚꯦꯜ ꯐꯪꯕꯒ ꯏꯟꯗꯤꯌꯥꯗ ꯃꯤꯂꯤꯌꯟ 100 ꯊꯥꯔꯛꯀꯗꯧꯔꯦ꯫ ꯔꯨꯁꯤꯌꯥꯅ ꯄꯨꯊꯣꯛꯄ ꯀꯣꯚꯤꯗ-19ꯒꯤ ꯍꯤꯗꯥꯛ ꯁ꯭ꯄꯨꯇꯅꯤꯛ V ꯏꯟꯗꯤꯌꯥꯒꯤ ꯑꯦꯄ꯭ꯔꯨꯚꯦꯜ ꯍꯦꯛ ꯐꯪꯕꯒ ꯍꯤꯗꯥꯛ ꯃꯤꯂꯤꯌꯟ 100 ꯏꯟꯗꯤꯌꯥꯗ ꯊꯥꯔꯛꯀꯅꯤ ꯍꯥꯏꯅ ꯔꯨꯁꯤꯌꯥ ꯁꯣꯚꯔꯦꯟ ꯋꯦꯜꯊ ꯐꯟꯗꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯇꯨꯗꯦꯒꯤ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯀ꯭ꯂꯤꯅꯤꯀꯦꯜ ꯇ꯭ꯔꯥꯌꯦꯜ ꯆꯠꯊꯔꯤ꯫ ꯃꯁꯤꯗ ꯏꯟꯗꯤꯌꯥꯗ ꯑꯌꯥꯕ ꯄꯤꯔꯛꯂꯕꯗꯤ ꯍꯤꯗꯥꯛ ꯃꯤꯂꯤꯌꯟ 100 ꯊꯥꯒꯅꯤ꯫ ꯍꯤꯗꯥꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ, ꯔꯨꯁꯤꯌꯥꯒꯤ ꯐꯥꯔꯝꯁꯤꯡ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯐꯥꯔꯝꯁꯤꯡꯒ ꯄꯨꯟꯅ ꯇ꯭ꯔꯥꯌꯦꯜ ꯇꯧꯃꯤꯟꯅꯔꯤ꯫ ꯏꯟꯗꯤꯌꯥꯒ ꯍꯤꯗꯥꯛ ꯃꯤꯂꯤꯌꯟ 100 ꯑꯁꯤ ꯁꯦꯝ ꯁꯥꯅꯕ ꯔꯨꯁꯤꯌꯥꯒꯤ ꯗꯥꯏꯔꯦꯛꯠ ꯏꯟꯚꯦꯁꯠꯃꯦꯟꯠ ꯐꯟꯗꯒ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯇꯧꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯍꯤꯗꯥꯛ ꯑꯁꯤ ꯊꯥꯗꯣꯛꯅꯕ ꯂꯩꯕꯥꯛ 3 ꯍꯥꯏꯕꯗꯤ ꯀꯖꯥꯈꯁꯇꯥꯟ, ꯕ꯭ꯔꯥꯖꯤꯜ ꯑꯃꯗꯤ ꯃꯦꯛꯁꯤꯀꯣꯒ ꯌꯥꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯔꯨꯁꯤꯌꯥꯅ ꯑꯍꯥꯟꯕ ꯀꯣꯚꯤꯗ-19ꯒꯤ ꯍꯤꯗꯥꯛ ꯄꯨꯊꯣꯛꯄ ꯉꯝꯂꯦ ꯍꯥꯏꯅ ꯔꯨꯁꯤꯌꯥꯅ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯪꯕ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯀꯣꯚꯤꯗ-19ꯅ ꯅꯥꯕ ꯃꯤꯑꯣꯏ 2 ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ, ꯂꯩꯈꯤꯗꯕ ꯄꯨꯟꯅ 97 ꯁꯨꯈ꯭ꯔꯦ꯫ ꯀꯣꯚꯤꯗ-19ꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤꯕ ꯃꯤꯑꯣꯏ 2 ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯃꯁꯨꯡ ꯉꯁꯤ ꯑꯌꯨꯛꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 2 ꯑꯁꯤ ꯊꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19ꯅ ꯂꯩꯈꯤꯗꯕ ꯃꯤꯒꯤ ꯃꯁꯤꯡ 97 ꯁꯨꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯃꯁꯨꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 5:10ꯗ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯦꯈ ꯈꯦꯔꯨꯗꯤꯟ ꯆꯍꯤ 63 ꯀꯧꯏ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯤꯂꯣꯡ ꯆꯤꯡꯈꯥꯝ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯤꯑꯣꯏ ꯑꯁꯤ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 18ꯒꯤ ꯑꯌꯨꯛ ꯄꯨꯡ 10:42 ꯇꯥꯕ ꯃꯇꯝꯗ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯀꯣꯚꯤꯗ ꯋꯥꯔꯗꯇ ꯂꯥꯌꯦꯡ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯥꯏꯍꯧ ꯑꯃꯗꯤ ꯂꯣꯛ ꯈꯨꯕ, ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯄꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯃꯛꯇꯗ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 5:50 ꯇꯥꯕ ꯃꯇꯝꯗ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯥꯁꯤꯝ ꯑꯂꯤ ꯆꯍꯤ 35 ꯀꯧꯏ꯫ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯈꯦꯇ꯭ꯔꯤ ꯕꯦꯡꯒꯨꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯤ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 18ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:13 ꯇꯥꯕ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯦꯗꯃꯤꯠ ꯇꯧꯈꯤꯕꯅꯤ, ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯀꯣꯚꯤꯗ ꯋꯥꯔꯗꯇ ꯂꯥꯌꯦꯡ ꯆꯠꯊꯔꯛꯄꯗ ꯉꯁꯤ ꯑꯌꯨꯛ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯁꯤ ꯍꯥꯟꯅ HTN-NCBL-ꯅ ꯅꯥꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯌꯥꯝꯗ ꯄꯥꯎ ꯑꯃꯈꯛꯇꯒ ꯍꯥꯞꯆꯔꯝꯒꯦ꯫ ꯕꯦꯡꯛꯒꯤ ꯁ꯭ꯇꯥꯐ 3 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯃꯇꯝ ꯈꯔ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜꯒꯤ MD ꯑꯦꯚꯤꯅ꯭ꯌꯨꯗ ꯂꯩꯔꯤꯕ ꯄꯟꯖꯥꯕ ꯅꯦꯁꯅꯦꯜ ꯕꯦꯡꯛ ꯏꯝꯐꯥꯜ ꯕ꯭ꯔꯥꯟꯆꯀꯤ ꯁ꯭ꯇꯥꯐ 3 ꯉꯔꯥꯡ ꯀꯣꯚꯤꯗ-19ꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯔꯦ꯫ ꯁ꯭ꯇꯥꯐ 3 ꯑꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯂꯧꯈꯠꯄ ꯑꯣꯏꯅ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯕꯦꯡꯛꯀꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯦꯞꯇꯨꯅ ꯄꯩꯁꯥ ꯀꯥꯏꯊꯣꯛ ꯀꯥꯏꯁꯤꯟ ꯇꯧꯕꯅꯆꯤꯡꯕ ꯃꯇꯝ ꯈꯔ ꯂꯦꯞꯈꯤꯒꯅꯤ ꯍꯥꯏꯅ ꯕꯦꯡꯛ ꯑꯁꯤꯒꯤ ꯆꯤꯐ ꯃꯦꯅꯦꯖꯔꯅ ꯊꯣꯛꯄ ꯆꯥꯔꯣꯜ ꯑꯃꯅꯁꯨ ꯃꯈꯥ ꯇꯥꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯊꯦꯡꯛ ꯌꯨ꯫